Praja Miyamda Nunti Pau Jefong Putokana, electronic amadi print media format ngasi de koina nungchu nungcha khai dana ngasi de koina mayama I pau mayama update taroga ta phongjeri si pau mi sing aduga tasene editors singi mapana ni adubu sumana editor amada sumana khut tharam bai se mara lerambe ya intraga lerambe bi ya yekna ba kana ko ngasi identify to ngamdraga su ma ke yekna ba maunda nungai ta ba maunda yekna ba gi wakal se laga leiba mi mayama leram haningai te dum leigani adubu tasengna madugi maral sing phana leiba taraga su ma ki maral sini mangna si tawbagini si na sengdorko posu leitabnina masida karamba group karamba organization karamba individual ga maga nungaina dabe tawino haibasu achoba confusion ma prajai ko da leidabnate masi poche hek thokuga tabaga aina masada sumaina mai photo khara dagi sumaina furam me haiba nungai kapsala me haiba pona singwa gari da thengna thaba kanda ma adum kano de reply di hanbirakete ai chu ko le hek tokchin budu mi shok le budu tawgite adubu yam nungai taba pot am khati sada phau dabnate mioi ba ma haiba si ekoi mioi ba si landaba soidaba kanan su leram moi loin mak magi punsida soiba ran ba dum kharati adum soida maki leigani ekoi 100% ekoi lai mak natabnina 100% ai ngasi bok sumna tabak tawi haiba se aina sumna tarugusu kana gum da lana adum oiba lana onba dum yaudaba yoromoi haningai di leite adana tamulo ya da smain toropuda rang all Manipur working journalist union amadi ijagils Manipur anina smaina wakat reform phamakanda madugi potugi matangda ekoi loge matungina senari bakal fixing du punishment pina Manipur si episode dari kain haiba singsi masih amalam da afaba khongthang ni adu ngasidi sirambanara muthoku taragadi magi gari da nungoi moru kapsala ibnina umai kapsala ibnina madu kari gino achoba madugi maram ama manung de hidden we pot amade soidan leibam thui madugi singthu tamo loyana masana khangdragasu tabami ba kangko singna adugi ni haina phone tholaga madugi du haiba madi chumbraina khali natna koina marumda back da kogi tungdagi kogi back step tawba kogi tungdagi thang thinba haibagi potuda admaina chathana rakpa taragadi Manipur si ngasi irang horigi marakta koi masen oramba taragadi koi masen gi marakta dum yengchinaba hatoknaba amadi yengthinaba posina maram oraga hen hantaba thak amada leiba koi society masu helakani aduga mapalam gi mayam amana su even editor amada summa makhal gi pot chathaba sina takodi koi gi Manipur si terrorist na khutlingba ku pangan oiba aduga adugumba kulai paiba aduga gang natraga any pot amana masi panba lamdam amani adana Manipur si sangba khoduba yaba lamdam amana te haina khangibdana maram orakana mamangdagi chu hongna ngasi akhoi tourist ki oiba pot mayam ama lakninga su natraga friend cycle mapang oba lakninga su ki dana lakpa ngamna leiba pot leibasi hena thonba adana ngasi akhoi panelist oijariba editor oriba natraga so called mayam ama ngasi TV de thoga nenariba Manipur gi apafata nenariba wakalun ishage obakal thamdana mayam oiba potagi pukatana thami pot mayam singsu atatai tabi potala agadi akhoi adumba development gi oiba pot natraga akhoina karigumba tawningi ba tawgadabani haina madugi message ama praja singna natraga government do orsu mari lenaba concern competent authorities orsu piningi ba pot mayam je pibu ngamdana lakiba taragadi akhoi khabar bu natraga media bu newspaper bu madugi pot da namjillaga thamgina ba pot ta aduguma yamna dictatorial oiba form amada madugi power aranba power misuse tarokanda sinaraga namjillaga thamgiba pot ta tharakpa taragadi akhoi sugumba law laitaba lawless land aduga rule of law laitaba lamdam ama oiraga lei aduga freedom of speech and expression natraga freedom of press media laitaba lamdam amani haiba taragadi koi chakot lamjenda thindaraga leigada ba thindaraga leiba aduga adum leidna su leiraga da thindaraga da adum khunai ama oirakpada mating pangchilhanbani haina madugi pot logani aduna maduguma pot me ama si makten pangchanabada sillibana kanano aduga sillibra aduguna kana adugumba idea aduga madugi kainoda madugi poaching chathara ibano maduga sumba taragadi madugi maraldo ma masigi matungina tawbani aikhoina tawbani natraga masigi poachna sumaina magonda si haibadi si yadabagi si tawbagi sugumba aranba mayam singaduda magonda warak watema pot asi lona mi warak padi yade lona logi matungina ani matungina warak watem mayam yaraga su mi ma individual warak yadaga sumain tawgibni haibana singba mayam singase adugi maral iral sing adu madugi potu khanganba madi chumi adana miyoiba amada tasengna koina he haina balai aduga koigi sidringaida maki maral kaino khangandraga mi ma hatopol orakana magi maral sinem pibududi asiba potuna hingalaga amu ingalaga
ngangakani haiba laitaba ngangba yadaba pot ama laibaduna maral thangjanmane lawkibasu yai aduna tasengna achumba pot oiba taragati maki maral karino magna kari sengdokpa pami magna kari sengdongani maga mutawu maram karino haibadu animaki kogi opportunities of being heard haiba tare sidringaida natra case to final bichara ma tawdringaida nakal animaki wa taba mathau tai just amana adu just in people common people me am oijesno wakat animaktu tamolo yage sunatraga madrusin Foto sini hena tangdo oga miyam manga tamamagadi miyam prajana tamolo yana ngane taga to mi kangura lali masi animak lali masaga masi tawum tokte thoi haiban ga sing mayam sing ado even low court ki judgment ama just amna piba maktu natraga su praja miyam go voice amadi soida soida pangaga kana lali kana chumi haibagi identify to pokting amgani adana identify to da natraga madugi pota madu khudong chaba fangringai da mi magu khud tharamba hatpa natraga tuppa matungda madugi maral sibagi potsu madu thoina fajaningai oide chakhat lamdam amagi masaksu oiroi chakhat lamdam ama oir pugi potsu ohen dana khona bada mateng pangjamani oigani haiba thajadaba potuna hena kumang chawchina thambani haiba pota longna khigini pajami yana aduna tobiri madugi pota general potudi as per law madugi matungina thenganaba amjuamari insta gills Manipur na ngarang topic potra tawkiba chuyai aro Manipur da laiba pot pudingmakti ngasi thoiba crime crisis pudingmak problem pudingmakti ngasi phawda chap chapa waroi sinama wahan thok laiba aro findings sama ngasi wo phangdana sadum mayam amol poi laigidaba nate adana even thangai banda thaina protest tawda reporter masmana kapak hat ki report lang ang jin kan to ki report adum lai masidum nate atopa mayam ama in jin botok tok mayam su lai ri simma posi marakta ikone editor ma Manipur gi leading or paper ma gi editor ma da am thina tam thina phobi ramba daga mai gari no mai kapsal ma kian kan lamba haibase right to freedom of speech and expression aduga ikoi magi lai ba mana tawjil ba profession da yamna ka hena kian kanu ba singna ba pot ma oibdana maram ora kanda ma ki adum ba khaw chesna phongi da mana taga sidagi ba taragadi madugi pot che koigi tamolo ya katagi mangjab nate aduga Manipur praja miyam gi aduga khunai sigi malem sigi mangjab pot amani masing pot mayam se khanbiraga yengbiraga aduga press media aduga electronic or print ABI masigi pot mayam sings the yari makai any mari lena concern authorities nature any organization association individual or gasu sumaina ikoi chumba press media gi pota so thobang ori basing sidi kitang lanbo or gasu chumbo or gasu madugi jaga matang hana madugi wari chana bagi madugi magi compromise tong bagi natraga communication phawdo phawjin tong bagi madugi conflict gi resolution madugi solution ko ma hana madu mamang thana thamaga tobiyo hana